अहानबदा मरुओइबा पाव ngasi ahing nongyai hauraga JFD na pung 9 gi general strike laukthokri amasung taranithoi shuba Manipur Legislative Assembly gi 9 suba session lakliba September gi tang ani dagi pangthokpa hauragani hairi खुरुमजरी नॉर्थ ईस्ट विंडो टीवी ने संदोक्चरीबा निमिदांगी मणिपुरी पाव मी ताबिरी बपुम मपु अहन मक्कदा तराम नोक्चरी हौजमियाम द पाव संदोक नपीजरी ngasi ahing nongyai hauraga JFD na pung 9 gi general strike laukthokre Manipur miyam na NRC update tawduna census pangthokpa yaroi haina maikai kaya dagi laurabashu pali balenga kasina census pangthokna ba thorang lokhotpabu yaning da bafongdoktuna just and fair delimitation JFD na pung 9 gi general strike laukthokre World Club ta pangthokkiba pawgi mifam amada JFD gi convener Jitendra na thokliba irang asina mayumda changba ngamdana Relief camp ta leiriba IDP sing mayumda hana hanjin halu amadi NRC update taw haina matam sangna miyam da khongjang changshilabsu lenga gasina census pangthokna ba thorang lokhatpabu akan bamongda yaning da bafongdokhi situation asida koi hana already koi boycott tawre haina lokthokki bani census boycott tawre haina adugi matungda sanselakpa khongjang mayam gi manungda hujug leiriba sarkar gi government gi leiriba mogi machine mayam sisinaraga tongan mamhum singda lona khogi census tawrana bokhona matamda enumerator amadi kano singbo supervisor bo training to gi sathari mase khoi thingna ba yam kan honari yamna laibuk thibadi ai khoi gi lamdom sida leiriba yellow manipuri sing masibu kannana bohona matamda asobu thogdang longmina si hairab pawda leibiriba lenga ki oriba pibsana karimuda thawa sabidaba aduga ngasi tang tarak tret numida sidegi haukraba aikhoigi census ki self enumeration hokriba se masigi mayokta handan haraba hawbude yadrabanina aikhoi ngasi tinbiriba ko tongan ba maikai kyadagi lakpiriba community mayam leaders sing aduga campaign for just and fair delimitation da yaw chanminariba task force ki maikai kyagi leaders sing mayam singna kupna handan na koi khanar ba matungda leiriba pibam asida tana tadraba udraba lengak sigi mafunda hojik koi nubinni supna koi general strike tawrani haidana koi mayam da laukthukse hairiba general strike si ngasi numit sigi midnight haibadi nongyai matang lakudagina matang tangdo adudagina laiba tang 18 gi midnight forward local forward numini general strike koi kokjabani asi kokjariba general strike si miyam wahan ge ni ko bunate manipur miyam gi pin bagi kolong mayam sikna aiko de pressure pingmale budigi udaba khangdaba leiriba mayam singche maside khangna nabagi damta lengak ta achobu bi bache keng mani maside karigumba lengak sina amukhana masi fawbuda karigumba ken tasinda usina da tholu taragadi maside gi hena sathiba violent yoba mayam no chakchalakani aibagi wafam du miyam da thamjari aduga masi aikogi masi tinmineri ba aikogi laktongmineri ba mayam kai kunu si akutongan ba loop mayam gini hari bu loop mayam sing simuruna singom sung tamda lemineri ba community sing nagagi community sing yauri mai bangal gi community sing yauri aduga leiri ba mayam sing si amtang masa na aikogi wafum kala phongtuk na Taranithoi Shubha Manipur Legislative Assembly gi 9 suba session lakliba September gi tang ani dagi pangthokpa hauragani hairi Manipur gi Governor 𝐋𝐢𝐯𝐞 gi order matung inna Manipur Legislative Assembly gi Secretary Rohit Sapam na khuyek piduna thadurukpa order amada India gi Constitution gi Article 174 gi Clause 1 gi matung inna Taranithoi Shubha Manipur Legislative Assembly gi 9 suba session lakliba September gi tang ani gi ayuk pung 11 taba matam dagi hauragani haina order asina pali
ꯀꯛꯆꯤꯡꯗꯁꯨ ꯁꯦꯟꯁꯁꯀꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯁꯦꯟꯁꯁ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ NRC ꯍꯥꯟꯅ ꯇꯧꯒꯗꯕꯅꯤ IDP ꯁꯤꯡꯒꯤ ꯁꯦꯇꯜꯃꯦꯟꯠ ꯍꯥꯟꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯆꯪꯁꯤꯟꯅꯔꯛꯂꯤꯕ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯝꯄ꯭ꯂꯦꯛꯁꯇꯁꯨ ꯁꯦꯟꯁꯁꯀ ꯃꯔꯤ ꯂꯩꯅꯅ ꯇ꯭ꯔꯦꯅꯤꯡ ꯄ꯭रोग्राम ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕ ꯄꯥꯎ ꯐꯪꯅꯔꯛꯄꯗꯒꯤ JFD Students Wing ꯀꯛꯆꯤꯡꯒꯤ ꯇꯣꯉꯥꯟꯕ CSOꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯌꯥꯎꯅ ꯀꯛꯆꯤꯡ DC ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ हदक पांथोलकदौरिबा सेंसस असिगा मरी लेनना अखनबा ट्रेनिंग प्रोग्राम अमा ngasi पांथोकदौरे हाइबा पावमा मियामदा फंगनरकपदगी अयुक पुंग 4:30 रोम तारकपा अदुवाइदगी काक्चिंग बाजारदा लैबा इबुदौ नावहलाई लाइबुंगदा मियाम पुनबा होरखी तुंगदा मियाम अदु DC ऑफिस चमना सेंसस के मायोक्ता इबा प्लेट कार्ड सिंग पाइदुना मियांगी खोंगचित अमा चंगशिलखी थौदोगदुदा काक्चिंग डिस्ट्रिक्ट पुलिस के एडिशनल SP 𝐿𝐶𝐞𝐰𝐬 सब डिविजनल ऑफ पुलिस ऑफिसर 𝐾𝐢𝐯𝐬 मसामक यावना मियाम अदुबु थेंगननबा अमदी कंट्रोल तौनबा होनरपदगी मुक्नबा खरा थोखी तुंगदा मरी लेनबा डिस्ट्रिक्ट एडमिनिस्ट्रेशन के ऑफिसर सिंग पाव फाउनरबा मतुंगदा लाक्लिबा मियाम अदुदगी मिहुत तरु खंगतुना ADM काक्चिंग की थौपुरिबा 𝐾𝐢𝐯𝐬 भवानंदगा हकथेंगनना उनदुना वारी सानखी वारी सानरुबा अदुदा हकथेंगनना यावरुबा JFD Students Wing की मिहुत अमा ओरिबा मोहम्मद फराज न पाउमी सिंगदा फोंदोरपदा सेंसस पांथोकपा अस्ति तौद्रबा याद्रबा थबक अमनी अदुबु मणिपुर की ओइनदी हौजिक थोकलिबा इरांग असिना सेंसस तौबा मतम सुकचा चाद्री सेंसस तौबिगे हाइरगना NRC अमदी IDP सिंगे सेटलमेंट हाना तौबिरमु मदु नतदना लेंगाक नंगमनी हाइदुना नमफुदा ट्रेनिंग अमदी सेंसस पांथोकलबदी काक्चिंग डिस्ट्रिक्ट लैरिबा माहिरोय लुप सिंग तोंगान CSO सिंग अमदी मैरा पाइबी इमा इबेल सिंग यावना अकनबा खोंजंग चंगशिलकनी हाइबसी डिस्ट्रिक्ट एडमिनिस्ट्रेशन के माइकैदा थमजरमले प्रजा की अपांबगी मायोक्तसु थबक तौबिगनु मियामगी अचौबा इहौ ngaibiganu हाइनसु फोंदोरखी डिस्ट्रिक्ट की DC कम्प्लेक्स सेंसस की ट्रेनिंग तौबने है सोर्स में फंजबदी लाचबनी अखोई खरा स्टूडेंट विंग खरा लोनना इमा खरागा क्लब ऑर्गनाइजेशन क्लब की सेक्रेटरी यावरगा चंगोरगन उनरुबसिदा अखोइना थमजरमबसे अखोई करिगुंबा मखा ताना सेंसस की ट्रेनिंग असी तौरप तारगदी अकन खोंजंग चंगजलकनी हैना अखोई ADM द थमजरमबनी अदुना अखोई मखा ताना करिगुंबा अखोइना सेंसस की ट्रेनिंग असी तौब तारगदी अखोई मखा ताना खोंजंग चंगजिंग हैबसे थमबिरमनी करिगुंबा तौरप तारगदी अखोइगी स्टूडेंट बदी लेबा स्टूडेंट JFD की स्टूडेंट बदी ना अमदी कक्चिंग डिस्ट्रिक्ट द लेबा अखोई इमा मेरा पाइबी खुदिमंगना छात्र नहारोन लेबा मियामना अमतोइना इहौ अकनबा मा गलोइना चंगसिंगने हैबा वफमजि हौजी इंडिया लेंगांगना मणिपुर की ngамखैगी सरुक खरा म्यांमारदा पिथोखरगनी हाइबगी मणिपुर मियामदा नुंगनंगबा लेरिबा असिगी मातांगदा मणिपुर लेंगांगना असेंगबा चुंबा अमा अथुबा मतमदा मियामदा खंगहलु हाइना ngasi काक्चिंग हायर सेकेंडरी स्कूल की माहिरोय सिंगना स्कूल गेट ममांगदा लेपतुना वाकट खोंजंग चंगसिनख्रे एमसु काक्चिंग डिस्ट्रिक्ट कमिटी की मियेंग मखादा चंगसिनखिबा ngasi की माहिरोय सिंगी खोंजंग अदुदा सरुक यारंबा एमसु काक्चिंग डिस्ट्रिक्ट की प्रेसिडेंट सोइबम थोइबना फोंदोरपदा इंडिया लेंगा की लालोंगदा मणिपुर की ngамखै खरा म्यांमारदा पिथोकनी हाइबगी मियामदा नुंगनंगबा लेरिबा असिगी मातांगदा मणिपुर लेंगांगना अथुबा मतमदा असेंगबा अमा खंगनगदबनी मणिपुर की ngамखै कैदौनुंगदा काइबा यारोय मणिपुर की लंबु लालोनपुर अमगुमना इंडिया लेंगांगना चथरकलिबा लालोंग असिगी मातांगदा मणिपुर लेंगांगना मणिपुर मियामदा मरिक चुंबा सेंगबा अमा अथुबा मतमदा खंगनगदबनी हाइखी ngasi mahiroy singi khongjang aduda mahiroy singna India amadi Myanmar lenga ki marakta aronba policy ama Manipur miyamda athuba matamda khangalu karam chawba India lenga ki machata Manipur gi ngamkhai manghan ba yaroi Manipur gi ngamkhai bu lalon po onthokpa yaningde our land is not for bargain hands off Manipur's territory no deal no swap no surrender Manipur borders are not negotiable you can negotiate borders but not our identity every inch of our Manipur carries the sacrifice of generations no government has the men to tread our homeland haibana chingba thaba placard sing paibaga loinana Manipur gi ngamkhai kaiba yaroi haiba kholausu lauki mama atuba matamda Manipur government hambigadabani kaidongda Manipur gi ngamkhai kaiba yaroi amadi मणिपुर की लम ललोन पोतों सिजनब इंडिया सरकार चथरब लालों मणिपुर गवर्नमेंट मरीचुम वाफम अथुब मणिपुर की प्रजा मैम खंगनगदबनी
ꯑꯗꯨꯒꯨꯝꯕ ꯄꯥꯟꯗꯝꯗꯨꯗ ꯆꯪꯁꯤꯟꯖꯕ ꯉꯁꯤꯒꯤ ꯄ꯭ꯔꯣꯇꯦꯁꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯉꯝꯈꯩꯒꯤ ꯑꯁꯤꯒꯨꯝꯂꯕ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃꯗꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ प्रजा ꯃꯌꯥꯝꯗ ꯈꯪꯍꯟꯒꯗꯕ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯁꯦꯟꯁꯁꯀꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯁꯣꯔꯁ ꯑꯃ ꯐꯪꯖꯕꯗꯒꯤ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ खरा स्टूडेंट विंग खरा लोनना इमा खरागा क्लब ऑर्गनाइजेशन क्लब की सेक्रेटरी यावरगा चंगुरगन उनरुरे उनरुबसिदा अखोइना थमजरमबसे अखोइ करिगुंबा मखाताना सेंसस की ट्रेनिंग असी तौरप तारगदी अकन अकन बा खोंजंग चंगजलकनी हाइना अखोइ एडेमदा थमजरमबनी अदुना अखोइ मखाताना करिगुंबा अखोइना सेंसस की ट्रेनिंग असी तौब तारगदी अखोइ मखाताना खोंजंग चंगजिंग हाइबसे थमजरमबी करिगुंबा तौरप तारगदी अखोइगी स्टूडेंट बदी लेरिबा स्टूडेंट जेफडी की स्टूडेंट बदी ना अमदी कक्चिंग डिस्ट्रिक्ट से लेरिबा अखोइ इमा मेरा पाइबी खुदिमंगना छात्र नहारोन लेबांग मियामना अमतो ओइना इहौ अकनबा मा गलोइना चंगसिनगने हाबा वफम से कमिटी सेंबदा नन मुस्लिम अनि हापचिलकपा असिबु यानिंगदबा फोंदोक्तुना ngasi Imphal West District की वांगोई Assembly Constituency की मनुंग चन्ना लैबा पाउबिटेक्टा मियाम की खोंगचन अमा चटख्री खोंगचन अदु Joint Committee Against the Inclusion Non-Muslim Member at Waqf Board 𝐍𝐞𝐰𝐬 अमदी पाउबिटेक Development Forum PDF लोइनना पाउबिटेक की CSO सिंग पुना खुसमनरगा पाउबिटेक्टा खोंगचन अदु चटखिबनि हाइरी खोंगचन अदु Waqf Board की प्रॉपर्टी द खुद थिंजिनबे यारोय बीजेपी गवर्नमेंट की थवोंग यानिंगदे मणिपुर गवर्नमेंट की थवोंग यानिंगदे Waqf Board मुस्लिम खक्तगिने Waqf Board नन मुस्लिम हापचुलप यारोय नन मुस्लिम सिंह खुदक्ता लौथोकदबनी हाइबना चिंबा प्ले कार्ड कया पाइदना खोलाव कया सु लाउखी इंडिया लेगाल मदि मणिपुर लेगालना हलक Waqf Board की निपान सुबा बोर्ड मेंबर खनबा मतमदा नन मुस्लिम मनी हसल को यानिंगे हाइबगी अदुगुंबा पेंदब मियामना सपा अदुगुंबा पेंदब मियाम की खोंसर ले लेने हाइबा रेले से कोई मखाताना नसी सभी लड़के लोग सिंह कोई joint action committee against the हाइबा कोई सिगी अपुबा नन मुस्लिम मनी योक्सल को यानिंगे हाइबगी सभी लड़के लोग सिंह से संसद में कोई joint committee संसद को खोंजने से मखाताना मैते पालन सिंह खुंदावा मफम सिंहदा लेप्तना कोई खोंजने से मखाताना संसद दिजनी हाइबा नन मुस्लिम मनी से खुदक्तगी मणिपुर सरकार न लौथोकदबनी कईगुंबा लौथोकदब तारगदी अखोइना तोंगान तोंगान पालन सिंह तारिब खुंसिंगदा बसिगुंबासी नन मुस्लिम मनी हचलपसे यानिंगे हाइना कोई खुंसकनी हाइबा खुंसकसे तारगदब तारगदी मखन मखा कयागे कोई हेन कन खुंसिंग क्या संसलखिगने मनमदी हाइबा वक्फ हाइबा से तोंगान कोइगी इस्लाम लाइनिंग ससा मैते पालन सिंह अदुगुंबा डिपार्टमेंट हाइबा डिपार्टमेंट सदा ओनली इस्लाम लाइनिंग सपा मुस्लिम मैते पालन सिंह तर यावुदबा अदुगुंबा डिपार्टमेंट दा हाइबा इस्लाम लाइनिंग की मरमदा धर्म की मरमदा इस्लाम धर्म की मरमदा करीमत खंगदबा करीमत नॉलेज लेतबा अदुगुंबा नन मुस्लिम सिंह हपसलाकांदा इस्लाम से मरिंग मरांग की मोंग हन्नब होनरंगीबा मणिपुर लेगा की थोंग मदु यानिंगदे हाइबदुने मगसिगी यामना लेबक थिनिंगाई गिनेबा यावसल लाइबा मिहुन अनीदुनसु याम इकाई निगाइनी मरमदी इसाना खंगदोबनी करिगुंबा पोसा माइंगोंद पियरपा हाइबसे नत्रगा हाइरिबा बोर्ड की मेंबर ओयु कायना हाइरपा हाइबसे आइना संगदोरिबा मफमसि लेमब्रा लेमदब्रा हाइबसु इसाना स्टडी तोबियो सिने नाइनिगसे अदुगा असिगुंबा वक्फ बोर्ड की अनौब निपान सुबा बोर्ड मेंबर खनबा मतमदा नन मुस्लिम अनि यौसलपसिबु यानिंगदि हाइना पेंदबा मैतै पांगन की मियाम हौरिबि हौवसिदा लान लमजिंगबा तोंगान तोंगान पॉलिटिकल पार्टी सिंग तौरिबसे मसि खुदतगी लेपदब करिगुंबा हाइबसि लेतब तारगदि मरिंग मथा पलगा मीडिया की थोंग दे कोइन हरागा हौरिबा पेंदरबा मसि सेंटिमेंट ओइरबा मियाम सिंग लोइना अकन बै हौ नोइ नोइ की नथदसु संसलोय हनिंगाय लेते से गसु वार्निंग ओइना थोंगे अदुगा अमला मसिदा कनागुंबा खरना अखोइ सिदैदा
कांग्रेस की नत्रगा बीजेपी की नत्रगा एनी पॉलिटिकल पार्टी की बायस लेते अखोइना पाम पंदम हाइबबो only the non-Muslim money yahusul ibasa masila thokadabani nakhai sena magi religion sing tongan thambingadabani India government ki tongan ba khoi ki iramdam Manipur sida divine rule sanaba kalu amaga yimthinan ba ngasi tandu leita dana hogi ba 2023 ki me ki tang hum dagi lamdam masa thoi be iranga sina wallaga kalu amaga mukhan hamna ni chainu ngasina su hojik so amuka ngasi Islam learning sappa minority maiti ba sing da so amuka अखोगी ईरान की बाटोल होगा लान की बाटोल होगा तो न मणिपुर लेंगा ना सिस्टम हारी बस खुद तक नन मुस्लिम मनी से लौथो का दबने करी गुम्बा लौथो दब तारे गदी मसले की है ना कन्बा Waqf Board Manipur ki committee sembada non Muslim ani hapchulakpa asibu yaningdaba phongdoktuna ngasi Thobal district ki irong chesabada yaningdaba phongdokpa gi khongchen ama chatkhri khongchen adu Jamaat ul Ulma irong irong chesaba development forum Pangal team irong chesaba CMAF IMDC HMC IIAL ISSWC na punna khusam naraga irong Chesaba School Sing Mahirui Sing Amadi Irongi CSO Sing Laikai Ahal Sing Yauna Punna Miyoi Chamapan Romna Sarugyaduna Khongchen adu chatkibani Khongchen adu the Waqf Board ki property da khud thingjon be yaroi BJP government ki thawong yaningde Manipur government ki thawong yaningde Waqf Board Muslim khaktagini Waqf Board non Muslim hapchilokpa yaroi non Muslim sing khudakta lokthokadabani haiba na chingba prekat kaya paijna kholau kaya su lauki ngasi ki khongchen kamari leinena Joint Committee Against the Inclusion of Non-Muslim Members at Waqf Board member 𝐋𝐢𝐯𝐞𝐰𝐬 na phongdokhibada Manipur ki Pangal taba khun sing da changsiliba khongjang asi Waqf Board Manipur ki committee sembada non-Muslim ani hapchulakliba adugumba masjid da Kabristan alagi mingda kathoklaba adugumba property sing adu atopa non-Muslim singna ngakhanggani haina BJP government na hapchulakli bathong asiri yaba ngamloi athuba matamda hariba non Muslim ani asi lokthokta taragadi Manipur Muslim singi singni de cheliba 𝐶𝐿𝐸 fawba lanthingnaraga non Muslim ani asi lokthokti fawba committee asina khongjang changshin khigani haiki sugumlaba non Muslim ani si lokthokti fawba khoigi committee asina khongjang changshin gani haiwa mafam thammakanda akhoi non Muslim ani se lauthok pada akhoi na sangjelak khongjang amagi saruoina akhoi Manipur Pangal gi karibe MLA ahum se si phoba akhoi chawkri da phambangam dawe assembly changba ngamdangai gi step to phoba makoi ahum ak resign tawna ngai gi rep to launa ngai gi damakta akhoi gi Pangal khunaina amadi Manipur Muslim singna lep ko sabtan lepmina gani haiba wafam se Thaudam Kanbal Luf TKL Linkhat Khiba Chahi Taruk Farapagi Mapok Kumon Thorong Ngasi Thobal District ki Thaudam Maning Lekai Leiba Thaudam Public Ground da Pangthokri Thoromadu da Khangabok Kendra ki MLA 𝐶𝐢𝐯𝐞𝐿𝐸 Singh na Athoiba Mitunglen Social Worker Thaudam Buvon Singh na Thoromapu Social Worker Leisangthem Tiken Singh Samurai Lapam Baleshwar Sharma Amadi Leisangthem Shanta Singh na Akhanaba Mitunglen Singh oina sarugyaki Thoromadu ki sarukama oina boss emelauba chahiasi class 10 ke parikha da mark wangna fangduna mai paklakraba thaudam da leiba tomchalai ma high school gi mahirui singda manapi duna puning thogakhi loinana TKL na chahi khudingi piduna lakpa all age amadi middle age pension ki makhada chatharakpa oina khunasigi chahi marfu helaba ahal kuntra humdoi amadi miyai chalaba nupi nifu taruk amasung nupa kuntra ga marida pension sing yanthokhi Athoiba Mitunglen gi warol piraduna MLA 𝐶𝐢𝐯𝐶𝐞 na hai Manipura hojik thokliba irang asina maram oiraga lamdam asida amukta oikidriba mawngda lambi thingbadagi mapalamdagi pochai pusalaktre Amazon Flipkart na chingbagi online shopping singi delivery chachaduna imung manung pujariba naharol kayagi hingbagi lambi mangshilakli asigumba fibam asida lamdam asigi miyam kham thengna awaba mayugnari fibam asida Thaudam Kanbal Lufna awada taraba imung manung amadi ahal oiraba singi damakta achauba thaudang lawrakpa asi yamna thagatningai ni Lamdam asigi mafam sinba thungna panchayat amadi kendra ki level da miyam ki thabak tawriba miyoi singna asigumba thabak thoram sing asida mateng tawminasi haina miyam da appeal tawki adugi mathakta ujikan di delivery system jiam leire Amazon ki delivery online pochai lakpo miyam sing sigi
macha macha da gari macha da thaujaraga yolaga saraga imung puriba imung manung delivery tawriba miyoi misak mayam singsigi makhoi da kaya mangam doino khoi blockade se hangattabadagi matam amuda blockade sanga torame du sigumba delivery system da sigumba kaino mayam se leiramde hariba nongmagi moina puriba mayam singse aduna sumaina sotharaba mayam singse karim kainom to eraga su manga da su tara da eraga su han erba mayam singse manga da eraga tara da eraga su mateng pangne haina thoriba miyoi misak mayam khungal ngasi leiro mayam singse masi puna mangna aina amuka hanna haijarabada henna mayam puna mangna thagat pam thoi aduga khoi puna mangna su sohojok pibam thoi akhoi social service toge payang praja gi seva toge haina thopi rakliba panchayat ki level da kendra ki level da constituency ki level da akhoi even level stage by stage ta thola ga praja gi seva toge hairiba mayam singsina sigumba organization singsida akhoi mateng chauna to hom thoi mokhoi da moyeni hairap matam da akhoi District Health Society Thobal gi miyeng makhada National Oral Health Program Thobal senduna Thobal District ki akoibada leiriba school oja singi oiba nongmagi oiba Oral Health Training Program ama ngasi CIC Yaripoki Conference Hall da pangthukri hodopagi thoramda Chief Medical Officer Thobal Dr. Krishna Chandra Luwang NOHP gi SNO su oribi Deputy Director Dental Manipur Y Purnima DHS Thobal gi DPO CH Basanta amadi CHC Yaripoki MO in charge su oriba NOHP Thobal gi District Nodal Officer Dr. L Robinson Singh na athoiba mitung sing oina sargyakhi tongan ba school gi oja kuntrana sarugyaduna pangthokiba training program aduda CIC Yaripoki MO in charge Dr. L Robinson Singh amadi MDS SN Senior Dental Surgeon Dr. L Josnina resource person oina sarugyakhi Thoranga mari lenana NOHP gi DNO gi Dr. L Robinson na phongdorakpada oral health asi karamna maintain tawgani maru oina oral gi laina laiwong asi karamna poglakpage amasung karamna care logadagi haibadu school gi oja singda ningthina khanganduna mahairui singasi oral healthy oina thamba ngamna ba pandamda akhanaba oja singi oiba training asi pangthokpani haina phongdorakhi Sangayumpham Higher Secondary School gi award pa lecture post sing ngasidagi numit mangani gi manungda thabiraktrabadi democratic oiba khongjang changshilagani hairi Sangayumpham Higher Secondary School Students Union gi member gi maikaidagi phongdorakpada hauji lecture post sing watuna leibana maram oiraga mahiroi singi syllabus mapum faba loiba ngamlaroidra haibagi maru oina bosem amadi kosem gi exam thagadaba singi pungning yamna chauna pakhatpa amadi chorangnaba fawale Lengak ki school fagadhan sing mission gi oina tainaba oina thokli maramaduna school gi award pa subject singi lecture post numit mangani fawbagi manungda PBU school education department gi maikedi school asibu proper attention thambiu wafumani asida authority na thabak oina amadi positive response piraktrabadi democratic oiba khongjang kaya school asigi mahiroi sing amadi parents ka khusamnaraga changsilagani maduda thoklakpa tekcha khudimak ki daita lengak ki authority singna pugadabani haina phongdorakli ki school thagadan si mission aikhoi gi school gi saru yaudabra hangle school asi class 11 amadi class 12 standard ki oina lecturers gi sanction post kunmari oebasu hauzik sumna gi lecturers mapan khat lei award po ozacha nani noinana English Manipuri history geography economics haiba subject manga simadi lecturers ama faw laite 100 contract lecturers 582 regularize takhiba amasung transfer arrange tawkhre adu haiba award pa oza sing subject amadi amamanda oyabasu pirinaba kaya haizakhrebasu lengak na tabidana leirakli
oza yaudana matau karamna lairik tamgadabano hangni nekhibano hangni Lengaki iskun fagat ansi misanda oza laitrabasu iskun fagathanaba atopa pambai laibra le maram asina iskul asigi mahairoi singi interest aikhoina wafam khara athubada mari lainaba authority singna pangthopinaba makhada thamjare department gi maikaidagi iskul asibu proper administrative attention thambiyo thamjariba wafam ani asida authority na thabak oina pangthopiraktraba amadi positive response pibirakrabadi thajariba matam asigi matungi numit 22 August tagi democratic oiba khongjang kaya school asigi mahairoi sing amadi parents ka khusannaraga sangsingaragani Apunba Thongnawjam Sagai Trust ki ahanba Foundation Day Imphal Tolkis Imphal da ngasi pangthokpaga loinana tongan ba lamsingda saknairaba oiraklaba Sagaicha Singh Nat ki lengyan yanduna amadi citation piduna puning thogotkre thoronggi saruk ama oina Department of Transfusion Medicine RIMS ta blood donation camp amasu pangthokre Imphal Tolkis ta pangthokpa thoramda India lenga ki ex-Union Minister of State's Youth Affairs and Sports Padma Shri Thongnawjam 𝐶𝐞 Singh Lining Thau Charitable Hospital Nambolgi Managing Director Dr. Thongnawjam Nabakeshwar Sagai gi Al Singh Singjomai le sangthem lekai dagi Thongnawjam Tombi Kaishangthom Longjam lekai dagi Thongnawjam Jotinna athoiba Mithunglen Singh oina sarugyakhi Thoramatu tongan ba lamsing da leiba Pune da pangthokpa Global Model India amadi 2024 kita Kuala Lumpur Malaysia da pangthokpa Mr. Tin International da medal ahum lawrakraba Wangai angom lekai dagi lisingani kunhumdoi da Thongnawjam Kopeshwar amadi Padmanigi machanupa Yohenba amadi Manipur University na lawba Master of Library and Information Science ki exam 2026 ta gold medal lawrakrabi Pukhau dagi Nirmala Thongnawjam yauna Thongnawjam Sagai gi mithoi mihelaba mioi singda nat ki lengyan yanduna citation piduna taramna okuna pungning thogotki Wangangoi kayanasu trust asina Thongnawjam Sagai da natana iramdamgi hagolakliba mirolgi damakta pangthokpa yaba thabak kaya paikhatnabagi matangda wangangki Department of Transfusion Medicine RIMS ta pangthokpa voluntary blood donation gi thoramda Manipur gi tonganba mafam singda khundariba Thongnawjam Sagai gi Sagaicha blood donor taratarukna lemna ikatki Thorongda mari leinana Padma Shri Thongnawjam 𝐶𝐞 na phongdokhibada Thongnawjam Sagai dagi hiram khudingda masak naiba mioi sing thorakli lengaklonda yenglagasu MLA ani yauri lairikte hairagasu gold medalist medical gi lamdasu Guinness record chanba yauri Maramasna Sagai cha Singh gi marakta lairikte faba senthok watpa angang sing yawba thengnaragadi trust na mateng pangba yaba pangsi loinana atopa singdasu mateng pangba yaba pangsi haiki IAS officer, adagi IPS officer, adagi MD, lady magi check to the doctor chingba, engineer chingba mayama bale. Adagi engineer waramba, retired oraba, Ranjit asir pami. Akwai Thongnawjam mi Ranjit, Gauri no popa. Gauri se onde hanmani ma lakte. Madana. District to honga ka phamma bani mapana ji yamna kankhatkani Manipur wanga dagi ningon se isa isu nupi na sai magi shakti mana tawba phangba reward dari pawgi adumba medal phangba ningon ni se ningon su Thongnawjam dagi wong pi ningon sina makhoi na tawwa ngamba Manipur wang da le ma me le chala da sa haiba selection to yaukre larik tambra pisira ana wi da kumra sa ba expert to kumra sa ba semanga maduda application na khoi na piri form do pakwan issue yauk chano khoi Thongnawjam Sagai gi issue yauk madu machine piba ya bani sina piba ya da bani haiba se khandok na natradi achan bi rai nai bai wa ta kumra kani ayi suggestion da ayas phangwe aba like to tambang
मधु अखोना ग्रूम तौरगा अखोई पैसा थादरगा मावरा निकीन तमंदरा आयसु है न होना मथंग चाही की अंगन बसरुक्ता पांगथोकदौरिबा लाकदौरिबा 19 सुबा मणिपुर असेंबली इलेक्शन दा वांगखेम असेंबली कॉन्स्टिट्यूएंसी गे मिरेप ओइगनी हाइना थौरांग तौरिबा मुटुम रविंद्रना एसी की मनुंग दलैबा 32/1 ANB हौखा ममांग पोलिंग स्टेशन की मनुंग दलैबा अहल सिंगदा खुरुम जबगा लोइना मंगोल निजबगी थौरम अमा ngasi हौखा ममांग कम्युनिटी हॉल दा पांगथोखरे मुटुम रविंद्र इलेक्शन कैंपेन कमिटी दा सेंदना पांगथोकिबा थौरम अदुदा लेकाय अदुगी अहल लाइश्रम गौरव सिंह असेम किशोर कुमार सिंह असेम इबोहल सिंह असेम इबोटोन सिंह असेम नंदो सिंह थोंगांग कुमुदनी देवी थोकचोम माइपाक देवी अमदी असेम मुनाल सिंह प्रेसिडेंट मेंबर सिंह ओइना सरुयाखी थोरमदुदा वांगांगलदुना मुटुम रविंद्र सिंह हाई वांगखेम ACSC हिरम कयादा सोंथदुना लेरे मफम कयादा लंबी थोंगी फिबम यामना फत्रे हौजिकी चौखलबा मतम असिदा मफम कयादा थकनबा अफबा तोटीगी इसिंग थकपा फंगदबा मियोय कया लेरे मसी AC की मिहुत ओइना लेरिबा MLA ना मफम खुदिमकता लेरिबा मियोय खुदिमकपु अमत्तो ओइना चप मानबा मियेंगदा येंगबा ngamdabadagini हाइबदा हाइमन बथोगलोय मियामना महापु नुंगशिबिदुना अमदी थाजबिदुना लाइबक फबदगी ACSC की म्यूट ओहनबिरबदी मियामबु अमत्तो ओइबा मियेंगदा येंगना मियामना थेंगनरिबा अवाबसिंग कोहनगी हाइबा वाखलोंदा मिखल थेंगनबा खोंगथांग असि लौरखिबनी हाइखी इम्फाल वेस्ट डिस्ट्रिक्ट की मयांग इम्फाल असेंबली कॉन्स्टिट्यूएंसी की मनुंग चन्ना लेबा उचिवा गवर्नमेंट हाई स्कूल दा महरोई सिंगदा मिड डे मील मतम चाना नियम चुमना पिजरमदबबु ऑल मणिपुर प्रोग्रेसिव स्टूडेंट्स एसोसिएशन की प्रेसिडेंट मुटुम चिंगलेमना पेंदब फोंदोरकली एसोसिएशन असिना यंगशिनबा चलुबा मतमदा महरोई सिंगदा नुमित मसिंग सुदना अमदी निंगथेना मिड डे मील पिजदब थेंगनरे हाइरी थौंगसी ओजा खरना मानदुना चथरब्रा हाइबगी चिंगनब लेरे हाइना चिंगलेमना मखाताना फोंदोखिबगा लोइनना अथुबदा वांगोई ZEO अमदी मरी लेनबा डिपार्टमेंटना मियेंग चंगबिनबा अपील तौरकली सिवा गवर्नमेंट हाई स्कूल हाइबसिदा अखोइना आंगांसिंगी वाकत अखोइना अरिगुम खरा ताजारा मतुंगदा आंगांसिंगी मतम ताना साक्पिजदबा अदुगा आंगांसिंगना मरम चादना आंगांसिंगना ओइना स्कूलजिगी थोंग हांगबा स्कूलजिगी ओजासिंगना मतम चाना योक्सलक्तबिदा स्कूल हौजल मतुंगदा मागी पेरो खतंगदा लागा हनगिबना सिंगबा स्कूलजिदा लेगदबा मतम फाव ओजासिंगना मतम चाना लेबिदबिदा स्कूलजिदा तौनिबदा तौबा अथॉरिटी पांदबा स्कूलजिदा अखोइगी कनागुम्बा मतना इंगेंबीबा लेत्रबा हाइतारे सिगुम्बा मफम असिदैदा अखोइना आंगांसिंगी अमदी स्कूलसिगी वाकत क्यादगी अखोइना स्कूलसिगी मरुओइबा तौगदबा थबकसिंग अखोइना मरुओइना PM पोसान स्कीम नि मखादा आंगांसिंगदा हाइजीनिक फूड पिजगरनी हाइबना सिंगबा आंगांसिंगी अफबा सिंजाक पिजरमदबा अदुगा आंगांसिंगजे हुजिगौबा था अमदा अखोइना रिपोर्ट की मतुंगिना था अमदा आंगांसिंगदा नुमित मरिनी मंगानी देना चाक पिजदे हाइबना सिंगबा अखोइदा सिगुम्बजे याम मतम सांगना अखोइना स्टडी तौर मतुंगदा मसिगी पोसिदी अखोइना मणिपुर की लोजिंग लोयादा मसिगी खतना अतोब मफम कयादा सोइदना तौरंगनी हाइबगी थाजाबा अमसुंग चिंगनाबा लेरपना मरम ओरकांदा मसिगी पोसे अखोइ खंगौदना अखोइ तौदा यादबा थबकनी खलकांदा ngasi ngasi ju chak pijadana jum lairambagi image amadi footage mayam ama taaga leiba
aduna sigum mayam sina maram rakanda tungi hore iba mirona afaba sinjak satuna mairoi wang wakhalon khala kanda tungi yumbi oina bagi lambi je akhoi school jida laibo authorities na thoi bidana kathaki bane haibana sing bahara kanda ngasi sigumba school singje akhoi na amutang di akhoi na ngamdraga su akhoi na haijari ba kaya sidagi yengina kanda ubira kanda akhoi media gi thong isdagi Manipur da laiba akhoi authorities jingna akhang ai singna MLA minister puna magna akhoi sigum ba mafam jing jida ida chati duna section na yengdi duna akhoi government gi officer oiraga su mafam jida AIDI oiraga su lakpira kanda school jigi subscriber requirement magi tawgada sing phajana criteria sing ma nungti gi maram chani ganbi haibna singba akhoi na maram chadana sida laksari baje akhoi sing hare kanda akhoi some information khara dagi laksabani sing hare kanda akhoi di mahiroi amo ina mahiroi gi kunai jigi chawka thorang gi damakta mahiroi gi kanan na ba khara dang akhoi na saru yazage khalu basida angang sing gi awata pa akhoi na ayam phangbaduna maram wa kanda ngasi gi sigi phibam si yaukibani haira amdara kanda malaiba miyam mikap thomina na ba masigi Kaleidoscopic Artists Association ge Tarataruk Subamapot Kumon Pangthoktuna Leichol Production su utkri Sagolban Maino Leirak Imphal da leiba Manipur gi ariba art form sing maruina Manipuri folk amasung classical dance sing bu yokhatnaba miyam da promote tawnaba amadi training pinaba pandamda linkhat kiba regional cultural organization ama oiriba Kaleidoscopic Artists Association linkhat kibagi chahi Tarataruk mapum farakpagi mapok kumon ngasi wahengbom lekai Imphal da leiba Aryan Theatre Hall da pangthokre loinana association asina chahi goina Manipuri classical dance da yumfom moiraga puthokpa leichal haina mingthonba production su miyam da utkre Tarataruk suba mapok kumon haudokpagi thoram aduda Bishnupur Higher Secondary School gi thabaktagi potharaba principal wahengbam Hemawati Devina athoiba mithunglen Aryan Theatre Imphal gi Vice President Haubam Manikumar Singhna Thoramapu aduga Manipur State Kala Academy Awardee Ningthaujam Ajit Singhna akhanaba mithunglen oina saruk yakhi athoiba mithunglen gi warol piraduna thabaktagi potharaba principal wahengbam Hemawati Devina ngasidi Manipur gi art amasung culture bu yokhatpa pamba mioi kaya thoraktuna institution kaya linkhatuna lam asida khungdaba pamba kaya bu takpi tambiba training workshop kaya pangthoktuna tungda hawrakliba pikliba angang sing yauna artist kaya puthokpa asi yamna fai thaganingai ni jagoi isai bu pamjaba angang sing mahima sing tamnaba school chapana maram oibna institution kaya linkhatuna angang sing bu shuti gumba amadi nongmaijing numit kumbada class chauduna jagoi isai tamjana bagi makhoida khudong chaba pibiba asisu yamna fai amadi angang sing asu pikdingai dagi kanna honaduna mai pakpa masak thokpa artist amamam oinaba honagadabani haiba wafam su thangki Thorumgi saruk ama oina Moirangthem Moramba Pung Ganaraj Pebam Flute amasung Moirangthem Piainu Saisakpi ahumna Guru Bandana gi thoram pangthoki loinana association asina Manipuri classical dance yumfam moiraga chahi gi oina puthokpa leichal production su miyam da utkhi oisi sagadabani apamagadi pisakpi hoidagi adum litana honaduna mai pakpa jagoi sabi ama oina ba adum hona ba phai adubo hojik siguma sangan institution me ama linkhatpi duna tawri base yam phai haijaningi maramdi kai ginoida hojikti angang singji lai suida thawai yawba mayam ama leire madmagi school saliba college saliba mayam se satpanina suti leitabanina suti da aduga sunday da class taw base hojik yam pak sana Manipur da sanar yam phai khale base abiti jagoi di tawni ba jagoi di saning ba matam sana adi ngasagi institution da satpadi magi mahi masing tambagi matam haiba man leibanina smai tawdana kan institution yam me ban khatpi base yam nungai jai yam hungna su si angang myam si sangat piduna jagoi maram se jama khoi si hai singna ba hai thoi sing doina ba takpi talbiduna tawpidi base ngasi isok khungi khunbu khanbagi thoram ama pangthokre thoram aduda amai pibagi tauriba longjam narana phongdokhibada khunamagi khunbu ama leitaba yade hanagi khunbu chanambirana leikidabana anauba ama khananaba khungi ahan singna tanaduna mifam bangthokpani haiki thoram aduda huidrom ibotombibu apunba khungi khunbu oina khanki loinana hanagi leikidraba khungi khunbu chanambiragi mafamda awaba phongdokpa oina minute ani tumina leptuna ikai khunnabu utkhi mapu
खुनबू हाइबमा लाई हक्तगी खल्लगा लाकपा मसी मैतै लाइनिंगदा खुनगी मपू खुनबू कवी हिंदू लाइनिंग चटपसिंगना मागी ममिंगसी गोपाल हिदंग हाइना कवी सिगुमलाबा लागी लिगलम थौपुबसी अमगी हेक लैखिदबगा अमहेता खल खुनजिगी अदु अखोगी हाना ममांगदा पुबिरंबा लैगिद्रबा चनम सागैदा पुक्सबा कोलोई मिंगलेन नुंसीबदी लैगिद्रबा पंथौगी ममिंगसी बीरा हाइना कवी मागी सही जी लैगिदबदा खोइना येंगुबा मतमदा सही 92 था तारा अदुनदी 93 संगे यामना पुनसीबा अहन्नी सिना खोइगी खुनजिगी ngahangi thopuduna leibirambani sigumlaba panthosina leihidabadagi magi matungda ngasi si mangani panba ngahan kunchani panba thasida leihidabani ado ngasi mangani panba numisida magi mahut mariang hangdana leiba yadabani na magi mahuta huidrom mangang yek salaida poksaba ibotombi haina koba akogi ma masina amu leigidraba ma akogi pabung biragi mahut sillaga अखोगी मामा इबोतोम बिजिना ngasi बनु मिसिदगी खुनजिगी खुनबू हिंदू लाइनिंग दा हायरगना गोपाल हिदंग हायबदो ngasi दगी मानो ओइरे मदुगी दमक थौ पांगदर ngasi तौरिबसि करी कौगेबू फमचाक खांगबा हायना कौई चिमना फमचाक खांगबगी थौरमसि तौदना अखोगी लैहिद्रबा ममांगी थौ पुबिरंबा पंथौई पाइबुंगो बीरगी ngasi si अखोई तिलिबा मयामना मिनिट अमा अनिदंग वा ngang Lagi thawai na mapugi like on the English chikna like Campaign for Just and Fair Delimitation JFD Student Wing ki Changsalakli ba Khongjung asida Democratic People's Front DPF Manipur ki Constituent Body ama oriba Democratic Youth Front DYF na mapungfana sawat chakagani haina DYF ki President Konsam Pranjit Singh na phongdokri wafam asing asi party asigi office pangtokiba paugi mifam amada mahangna haikibani mahangna makha taraduna hai miyamgi apamba mitok piyancha khandoktuna NRC implement tawduna asengba census chawba haiba firek na asimak DYF kisu apambani miyamgi apamba bu na thaiduna census nampuda pangthoknaba hotnariba si Irang na soklaga layriba landamasi amuk hanna Irangi awaba chaitheng nanghanaba hotnabani hauzik paliba BJP na luchingba sarkar asina miyamgi apambagi mayokta layre haibasi sengna tagli DYF na laingakta thamjaningba wafam di ahanbada NRC hana tawduna mito miyancha hana khandoglaga census chawgadabani anishubada ngarangi Directorate Census Office mayada thokiba miyamgi khongjanda Nupi da makut sangkiba adu police officer ki thawang adu nupi khunaibu ushitaba utkiba DSP Diraj ki batakta matik chaba logi oiba thabak lokhatuna chairak pigidabani haina akan mawafam thamlakli Amaromda Manipurda leiriba government ki association natraga federation natraga group singasu JFD ki changsilakli ba khongjeng sing asibu morally amadi physically support pibiduna lawba yaba thodang sing lawbinaba appeal tawrakli NRC tawduna mito miyancha sing khandoktuna lamdamasi bungak senba haibasi loop natraga political party khaktagi daita natte sarkar gi thabak tawbiriba sing yauna aikoi ponamaki lawdraba yadraba thodangni haina thamjari makha tarakpada JFD gi issue asigi changsilakpa khongjang dasu DYF na politically lawba yaba thodang lawkhigani haina makha takhi JFD na lisang sina awana thidana changsalaiba khongjang asida Makata na changsalak ko khongjung dasu party gi oina angam bomongda koi saruk yajagani handesu saruk yaduna lakchari mathangda akoi government employees sing census thinawa enumerator hapibu mayam asiju wakal tabiyu maramdi kaigino hai kanda government employee oiba enumerator nakoi gi saruk yawi bani akoi nuji changsalaiba khongjung ase matamamada government employees sing gi koi gi tolok hengatabagi thangje suti thadabagi amadi TAD hengatabigidi union ga manaraga pulak manaraga khujing oraga achauba agitation ama changsallaga nakogi pandamado phangi ado si leiba gi chawga issue dadi noi kari tawri noi gi saru yawdabra nakoi aduk hangna puksel pikpara noi nasana sagi da khanbra noi gi leiba association do kari tawraga lei haibase miyamna hangage akoi ju hangi aduga mathangda ngarangi akoi gi porompat ki director of census office Chathakiba DSP amagi thawong do yam yaningde mana tawkiba akoigi nupi singdur man indana khotana nupa mo haibagi ngamme hai matagum order gi wang da mana tawkiba thawong ado aduki matik yaningde
मागी मथक्ता मरी लेनबा डिपार्टमेंट ना अचौबा एक्शन अमा लौबियु हेक लौदबा तागरी मियाम को लोइनरगा खुगी डीपीएम नसो कई कइनो ख तौकने अदुगिजु खनबियु अदुदसु नतना मा नतबा अखोइना दि ngaranggi thokiba DSP na tawkiba thawongdo adu isolate khatang oidaba atopa incident mayam su leiba mamang de imaiben singna protest to matamda imaiben singna campaign ngangoni khangde ta henma thawong chathagiba tawkiba mayam do ma nataba atopa official singdusu madung amuk ana tawbirakanu masi DPF na achowa singna bane haina lawga miyam mathakta achowa singna ne haina lawga akhoi gisu tawom thok khat tawrakani matungda अखोई पोलिटिकल पार्टी खंगने करीगुंबा मियाम की मिनुशी मियाम की थौजाल गवर्नमेंट पाइप ताबदी अखोइना ngसाई सेंसर थोड़ाइब इनुमेटर मियाम का हेना कनोगी वांगदा ऑर्डर की वांगदा पुलिस ऑफिसर सिंगना मियाम दा तौरिबा थोंग असिगी मथक्ता अखोइसु अखोइना बोर पाइरादि मोय मथक्ता करी तौरकनो हाइबदो करी तौरकनी हाइबदुसु खंगबिरगा मियाम की हुल खंगगा चुरचांदपुर के मखलमतगी क्वामना पुथोक पुसिन तौबा अथिंग थमले हाइना अपुनबा नुपी लूफ अनाल बिष्णुपुर डिस्ट्रिक्ट क्वाक्टा ब्रांच की सेक्रेटरी राजियाना अनाल क्वाक्टा ब्रांच से सिंधुना ngasi क्वाक्टा दा पांगथोकपा पाउगी मिफम अमदा फोंगदोरकली महांगना मखाताना मिफम अदुदा हाइकिबदा चुरचांदपुर के मखलमतगी क्वामना पुथोक पुसिन तौबा अथिंग थमलिबा असिदा करिगुंबा अथिंग बासगी मायोक्ता कनागुमना थबक तौरकलबदी मदुदा थोलकपा अफफतगी दायित्व खुदिमक मसा मसाना पुजगदबनी हाइकी पनबे आई चटलीब चाही हौखिब जुलाई की तांग 38 हौदुना क्वाक्तादा लेरिबा क्वाक्ता की CSO सिंह अमदी इमालुब सिंहना लंका पान सोसाइटी की मथक्ता मखल अमतगी क्वामना पुथोक पुसिन तौबा यारोय हाइदुना अथिंग थमनिंगै चेरक्ता ngarang चोरचांदपुरदगी जर्मन रोड हाइना खंगनरिबा अरोन बलंबी असिदा क्वामना पुरकपगी पाव फंगबदगी अनाल बिष्णुपुर डिस्ट्रिक्ट क्वाक्ता ब्रांचना फाबा ngamkhibani हाइरी YPC Club Tayel Kolom Laikai Community Hall da Anti-Rabies Vaccination Program ama pangthokre YPC Club ki President PH Dinesho Luwang na phongdorakpada hariba vaccination program adu Veterinary Department ga puna khosam maduna pangthokpani program adu the vaccine chaniyang khairong kapagi pandam thamki haina phongdorakli loinana vaccination program asibu pangthoknaba haijeruba matamda Veterinary Department na chawna thodang lobiba amadi program adubu mapum fahan balakhiba staff singbu thagatpa phongdokhi ayuki pung 8 makhai hojaraga anti-rabies vaccination program amakak young progressive club amadi langjing achobata leiba veterinary department akoi hospital singya staff ka DBO Bawupara veterinary office Imphal West ki deputy director High Usarani Devi ki miya makhada akoi anti-vaccination adu anti-rabies vaccination ki program amakak हाइरिबा यंग प्रोग्रेसिव क्लब की असिगुमलबा संगलेंसिदा पांगथोक सेबनी हाइरिबा असिगुमलबा पांगथोक चरिबा वेटरनरी डिपार्टमेंट अमदी यंग प्रोग्रेसिव क्लब अनिना खुशम नजरगा पांगथोक लिबा असिगुम प्रोग्राम असि अखोइना हुई अमदी हौदों यारिबा मैक्सिमम दा अखोइ कापननबगी पांदम थमजरी हौजि हौजि अखोइ हुई हौदों सिंग मयाम अमा पोरक्तना अखोइ मथंग मथंग कापले हौजि मखा ताना अखोइगी प्रोग्राम असि ससजरकिनी अखोइगी पांदम सि चनी यांखै मुकापगी पांदम थमजबनी हौजि फावदा अखोइ चनी मुकि मयादि सुजलए हाइरिबसि हौजि मतम खरा लेरिबनिना हेन लाकिनी हाइबदि अदुनबा थाजबदु अखोइगी क्लबकी माइकैदगी अमदी सिंजलांजरिबा वेटरनरी डिपार्टमेंट के स्टाफ सिंग माइकैदगी अखोइ मसिगी दमा पांथोक पिरिबा अखोइगी हाजिरुबदा याबिरक्तना हरावराव याबिरक्तना ngasi पांथोलिबा प्रोग्राम असिगी दमतसु क्लबकी माइकैदगी लेंबिरगलिबा स्टाफ सिंग अमदी डिप्यूटी डायरेक्टर ओइबिरिबा मैडम बसु सिंजलांजरिबि सिंग माइकैदगी थागत फुंदोकचे लोशिलकपदा मरुएबा पाव अमुहन्ना ngasi ahing nongyai hauraga JFD na pung 9 की जनरल स्ट्राइक लाउथोखली
अमसुंग तरानिथोई सुबह मणिपुर लेजिस्लेटिव असेंबली की 9 सुबह सेशन लाखलिबा सेप्टेम्बर की तांग 2 दगी पांगथोकपा हौरगनी हाइरी नॉर्थ ईस्ट विंडो टीवी संदोक्चरीबा निमिदांगी मणिपुरी पाव मतांग असे लोशिंजरी मियेंग ताबिरी बपुंदमबु अमुकसु हन्ना खुरुमजरी।